Matamgi Manipuri Wari channel asibu tabiriba khwai pumnamakpu taram nokchari ngasi amuk laubirasi Tingkhanggi Leirang kuntaruk suba tangka. Itha thajadana hairakliba laizagi wadu tabada punsibasu thongjil meyada lepkak tawraga laizada khangingi. Laizina luhongwa masani yare haiba wahaidu tabada punsibadu haraubada khong thangjinba ngamda mathamoidusu khongson changthaki mamaidu sat laithoklaga walduda ngaraga nokmi tawduna lepduna machindasu tablap soli. Angang macha good. Asi hairaga punsibadu makokto haifet amuk japtharakduna laizabu yengi. Asomna nandosu laizagi paukhumduda penman kidana khonjeldu kalap hairai. Aduni dana imosidi baba pele laiza baba pele imosidi wakal nungai taba khanganu laibakta tamlamabani khandoklo aigi jasana se nang adu khana lana sukhanganu ma phattaba mi nate aini jani haina thagat pasunate hayeng leiminaraga khangani laizaru tumina lei ahen badu tablap soli. Ekhoi base machanupa king bus thagat kre itei manadi taningdam loiramani nando sumakha tarai nasado yam chokthana ure kari no chasilu luhongam daisna narakani yumda hongdrasu yumgi mi loina dan piba lakani aduga babani janingol amada pigadaba awun poto chap manana imaugi damak langani aduga ne chawna luhongani nang kari su khalunu asi hariga nando du fukhawgalaklaga henba chatsi matam se yam thengkre namagai ga panji tatke ahen basu fukhawgalaklaga nokmi tema chaluki ge laizedu mamai fo hangalaga yenglakte haibagu makoktu namlai nando su laizegi manakta changsilaktuna bima baba chaluki ge ko sidedi langfang khanbe yadre ko atai gi khandrabasu baba gi khaluko laizesu tablapna khumlai hoi baba nando su harau thokre thongjin meyada punsiba lumlaga leirambadu nando du chapleplaga sana nangi mihimda hawranu ningthina them naudana loino ipa chopa yadabani ko punsiba su mong hadana sat khumlai hoi adu baba magi dress tuni namadi ega panji de chaturi aduna ne nandom jado ina pura khalagi ekho chaluki ko henba chaslao ahen badu punsibagi manakong mayada changsilaga taplapna hairai itei mane yaringai changhoro adu natradi thong amulon singini da chaw punsibadu mamitto faini yenglai asi hairamlaga ahen badu khongthang du yam thuna thangduna tung hanna mayamba bu yenglaga nok tuna chatkhre moi chatkibaga punsibasu laizagi manakta changsilai laijesu kapadu henmandana mamai mamitto pungpom pomlaga phamungduda famlaga leirami punsibasu changshin mangamde sofa duda famlaga mamitto khuzilaga laijede yengladuna namai namitto pungpom pomi sideidi kapanu kongang laijedu khonjaldu taplapna khumlai nang aigi damakta kashum wabiganu ipagumbaduna kaisuleitabi engonda haijabada ai tasingna taba ngamde aina maram oiraga mara laijadraba babado maya mamangda ikai firup khumgani khanbagi ai luhongbada isana yaningdana yakhibani punsibadu tatu adumak laijadi yengi laijesu mamittagi mapidu sinthana makha tarai luhongba yarena aina nangbu nungsirakani haiba wakhaldusu lapna thamko aigi mitlugi pirangsisu kanamtana thingba piba ngamlu aigi punsina hingliba makhaidi ai thamoi pena kapkhigani angamacha laijedu khonjal kalapna hairai nanga mu chakaro kano ingonda ayam taningde chatliba lambi thangliba khongtang se pantumpa monare haiba khangna isorna gi damak pibiriba punsi kongchatni isana yadrasu adumak chatkiba tabani nangi yumduda ibu matam khara leyu hairagadi nang aingonda gi lapna lebiyu aingonda nakshilakanu ai mi chakse khangbe yamna wari ai gi thamoida chakliba mi chakse nang suno manatraga no madi soidina phangboyu phangdana di tokpa yaro pendaba kharadu phongdok lamlaga laijedu monduna mamaidu upsilaga hi kapi punsibasu nungaitana laijedi yengi adubu nupa masu matangduda laijebu themludre usittaba matawdu sum tawrai anam kanbi ningai chawbi thamoido nongma natraga nongmadi aigi sungsoi soidina oirakhini aina namfuda mulaga lawre nasana yana aigi thamoi sida heksina hanma ngamdraba ai kharapum punsiba natre
Laizadu tashinade punsibasu tumina laikre. Asomdasu laize luhongkidori tabada loyumbasu mamaga loinana laize hoida yam sauna lai. Thabaga sanahalgasu mangolda famlaga leirambadu thongalda loyumbaga mamaga changlakibadu ubada thabadu fukhagatli. Thabana hogatkibadu ubada loyumbasu laurai. Ine kadaidano chakki tawridubo chatkibe yaroi wari sanase. Thabasu khong thangdokpa ngamde amuk khangpham phamthai. Loyumbagi mama sanahanbisu sumang matondagi laurai. Hai, thaba haibi taw ngambi kadaidano chakki tawrido chatkibe yaroi. Noine khoibu kari oina khanbano aikhoi se phagiro. Thabadi khumba ngamde sanahaldu tablapna hairai. Itaima kakhatpiro tapna sanase migi mamangde kai. Noida phamba lakpa natte. Mapa ama oiraga macha phawa warakpa ngamdaba nangbu karamba mapano. Sanahaldu khonjaldu tablapna dum khumlai. Mani, ai icha warakpa ngamdaba mapa oirabani. Itaima icha phattaba poklubagi mahini. Ai itaima hoigi mamangde yam ikai. Loyumbasu mangol machiduda famlaga mamaidu lekhatlaklaga thabada yenglaga. Aina du fazana hairamliba natroine. Aduga ngasina luhongkaru haidokre haibasibu karinoba. Aigi jatsibu kaisu leitana khanba natro. Loyumba nang achumba sarakanu. Aina ngasi sauninglakladi. Sanahanbidu tap oglai. Nang na sauroga kaidogeba ha. Nang aigi jase phuge haibro thaba. Inama. Sanahalna thaba nang amukta ngaiko. Asi hairaga sanahaldu loyumbadon silaga. Loyumba aikoi su ngarang hairiduni. Laijudu yumsida la uyadabagini. Aikoi su ichani nungaiba nate. Sanahanbidu isau tawrai. Yareda sanahal nupa ama oiraga haidukiba wasu ngakpa ngamdaba. Natusiga tanaraga nupado mantri machani paisa pai haiduna nachanupidu namdana piriba natro. Sanahaldu handakti khangsau saugalai. Itaima adumaina haibiginu. Mama gaiga tasingna khangdabani. Yare mama, laizagi machinmagna aigi imangmaktada isana yana chenmani hairakhrabani. Noi paisa pai bayamna pamba natro. Phare, aikoi su karimta hairaroi. Naya nupa mantri machani haina nuyam harauraba natro. Matung tabada ai wamta hairaroi. Aigi paisado hojimuk piyu. Loyumbana paisa palakpaduda thabadu masadu pakhatpada loiri sanahaldu fukhogalaklaga. Nangi paisa haibadi karina loyumba. Karamba matamda aikhoina nangwaldagi paisa lawi. Tawnu tawnu. Ngasi phau leirakpada lairajarabasu. Mingondagi lupa ama phabu solaktaba nupani. Nangumana kashu leitana haiba yaroi. Chakro chalo. Nuiga ngaishen oihodabase aigi laiba phabani. Thabadi maklak niklabani sanahangi wadu tabada sanahanbidu yam sauna mangolda kakhalai. Hai thaba, noigina yumsida aikhoisune mikup amata leiningde. Noina tandrabasu chatkani. Ichana pambagi adu khaibani. Aikhoisu noigumbaga ngaisen oiba tanjai. Nangne tuminna leibana kanaroi. Nawasina hanglise khomu. Paisa du loba matamda nawasida khangalamdabro. Khangsinadaba saganu. Paisa do hojima puthoro. Aikoi chalage. Sanahaldu ngakna thabada yenglaga. Thaba, moina paisa hairisa karino. Ai gyan tadre. Thabadu tumina dumak lei sanahanbina oina khumlai. Thaba, karigino nangna tumina leiridubo sanahalna hanglise khumune. Kon kankanarakpaduda leikaigi misingsu changsinari. Thaba, aina hanglise nangwandani. Sanahaldu khanglau laurakpani thabasu feng chongkhatli masadu ithak thakatna mana ngamnaba dum khumlai. Loyumba aina paisa du piyu haibro nangna pirakpa natro haujiti paisa du loikre nangna wakat kadaba kanaduna wakaluro aidi piba ngamlo. Thabagi wadu tabada sanahaldu mana haidokriba waduga thabana khumdora iduga mayam mamangda ikaibana lori makokta makut hapaga mathasana famtharai. Inina dumaina haraga ai tumina leithokhrani khanbro laizagi umpot piningai paisa leite haina kapsinaraga lokhiba natro. Thabadu khumba ngamde mamittu sanahalda kirup yenglaga chaptingna leptana lei sanahanbidu shitana nokladuna. Haha, nokpu nokchaningi migi paisa lauraga ngamnaba khumbaduna kanaroi. Thaba wadu chumna ngang ngasine taptana phuni he. Thabasu yabini magi ushtaba matawdu sum tawrai. Migi mayumda laklaga phuni kaina inama mangairene yam phaurise phu. Asi hairaga thabadu sanahanbigi mamangduda changsili sanahanbisu sauningboy kari oi thababu khangin illaga. He, nang dawna ijat aitanane panghingingba punsi nate ichagi paisa do piro chachakhrage. Ho chatpikro aikhoidi paisa leite. Thabagi wadu taba ngamlaktabagi sanahalna thabagi mamaiduda khupakna thai thabasu kapli.
Moi baba. Loyumbas khonjal do kalapna. Ine, aigi lupa lak ama makai do nong ni shigi manung do pigadamni. Kariguma pida bathok laba yum sida noi lei biar yum se thadok laga chatkigadamni. Loyumba. Ashina tro nakoina pamise. Hera mi usitaba aina kedor kengunoi. Asi haraga loyumba do sanahan bidon silaga. Ima chaslo police puraga yum se tuaisi. Asi haraga loyumbasu sanahan bidu chinglaga puduna chatkre. Moina hek chatkibaga lekai mi singdusu chibon ngangna duna chatnaki. Sanahal du yam sauna thabadon silaga. Atuk yamba pasadu nang kadai da thamlubno. Thabadu kapli khumla I. Moi baba. Nang na kapsina bana kanaroi mi gi pesado nang asimak yam thuna handoko. Asigi pesa sigi maramda aingonda wa amta harakanu. Aduga angang ani desu khangan bayar. Karigumba pesadu pibangam loidabo oradi nang ngasi dagi yumse thadokuna chatko. Asi hairam laga sanahal du imung da changki thabasu mangol du da kaplaga adumak lehauri. Asomda nandosu panji da chatluraga yumda halai imung da prap changlak laga mayai kagi sofa du da gyantana famlaga chawbuda call tawi ringamani chatpaga chawbusu paikhalai. Hello sir. Nang kadai da leibino? Sir airport la leire. Ningthemgaro. Hoi mani sir. Nando du yam pakhatna. Chawba nang Bangalore da changba yakhir. Ningthem thadokro nang chatkranu. Ai hen bese heng thajalasu thajingi. Nando na pakkalap hairakpaduda chawba sungakna. Sir, kaidobu yaroge? Ai panji da chatluri luhongbado hanchit tari barton phawbana ne namnaba haiduna ngasi chatnaba lesembaga henbaga sinagre. Sir, uiba phibam duga aduna fare. Nupi mayumse mi atopagi da oibidi nungaitre. Nangi di yum sanga khiba kuidri. Aduna nupi mayumse khara thapna nangi da sarasi. Nang Bangalore changkhranu. Hoi sir. Adu sir, haujipu maudubu karamba fibam dale hauri. Maugidi kashum khaluranu. Chawba machin makna luhongbado masana yare khumlak labani. Oh, adu boida di phei. Ekhoi shanagi matawsida aidi gyan mamurabani. Adu sir, ningthem mathanda thadokpadi yaro. Sir na henba thadokki shaibdo hayengmuk thajin kharse. Hoini, ai thamlage. Chawba toma loba tharake. Hoi sir. Asumna phone thamnakibaga nando du mamai leithorei rasi duna kanda famlaga leirambaduda. Rasi khangbu khangine. Khangba lairi moiba aina hogalakpada leiramjidu kadai chalubano. Ai nate nang asi kadai ja chaloi phone chimda thanami. Ras tu ngasi thorei haibaduda chatlubani phone kaurami. Nang leitadana panji da chatpado mi hodre ithanta chalure. Rasi du ngakna kana kaidobagi panji da chatluriba. Aduga kanagi luhonggino hauji khainariduna. Nang se ngarang dagi wari sanaba sungpang phangdi. Aina ngarang halaklido thengbudi thengi. Wari sanasi ngakta hogalo haibisu yade. Kadai dagi aduk thengladubu kamaina hogatuino. Ngai khomai baba karino ngarang tawriduna. Nupidu kamaina tawkhrabano. Aise yumsigi mama ama oina noina tongana thamisi karigino. Nando surasigi matawdu khangbanina asengba haidorakte. Nang suwa lokhatpagi wani kari kamdauba haina phone phok tawragadi hanglakte. Nupi machaduna thinbiranu haiba oirame. Aduna ekhoi sanagi se somdoina hongba tare. Nando gi wadu tabada rasi du mamitu khanglaw lakthoklaga. Adudi awun pasu ekhoi somna loina langba tarabo. Hoini mama icha imogi bu langba tabani ne migi mamangda chopa yaba nate. Rasi du khoido khangsaw sawningi adubuma asawbadu khara fatharaga. Adudi khara thuna hongdaba yaruine. Panji yongre luhongba hanchi tare. Rasi du mamitu khangsuk suklaga. Onthok tuna lepamida. Aise sungkan khangandana noi masen tanaraga wasi loisinarami ne. Rasi nangi mari da tawkanu matangnani. Nangni yumda leitraga wa lokhatkanu. Thabak punamak sindokpa loirabani. Nupi mayumsu chawba hoida tare. Luhongbase hayeng tangairabani. Poche leiba khotpa memthoi hoisu lakani. Aduga khanaro. Nang mamani ngamnabo hono. Nang ngamloi hairagasu kashum kaidi. Ichagi damal mapa oiba I leiri. Wari se ashida loisinsi. Ai chakhobo chadri. Chakhana mutta charukige. Asi hairaga nando du fuk hogalaklaga kitchen lomda changsinki. Rasi du nando da mamitu faini yenglaga machin balda khuishong nanu solai. Macha nupasigi yam khalli malena. Awun pochu manam ta purak loidaba maudubu yam pam khra male. Utamgi macha nupido oiramladi tekthaba makhai purakadaba. Phai
ai pangba yade singgadabani luhongbasidi harau harau yaude yadabagi yaurni aduga matung tabadi aina kaidoraki yumsigi mau oina lakpa nangsu naraibak thibani aigi chadagi punsiba nang henbadi sungya yaroi asumna nong nini do haujin kre laije suwa lan ngang kidri luhongba hayengni ngasi gumbadu hotel dagi laije du chawbo hoida tilai aduba punsibadu laije bu thadoktuna chatte mas yauna chawbo hoida dumak lei matangi numittu luhongbani security khara laije bu senana thamlamlaga punsibadu ayuk ngana hogatuna yumda chatkre yum yobaga magi kada prap changlai kaduda oiramliba fibamduda chaptingna leptuna ngakni yengi luhongba amada unariba unpot singdudagi hena machu taba furniture ki items singdu kaduda mafam chana masana na thaduna leirami adu ubada punsibadu hanaga manade masadu inongnabugum wakal charangnabugum tawi kadugi akoibadu sum yenglaga changsilai dressing table mathakta leiriba frame chanba photo duda mamitu chaplepi khongthang du siyam thuna thangduna dressing table mamang da changsili atei kanagi photo nate laijana labukta law shuringai kapkiba photo duni photo du ehen mana chamthoklaga thamba soiduna oiramgani atei kanana su oiramlo haiba wakhal se khalladuna machinda no fet tawraduna photo du tapna paikhatlaga munni yengladuna machinda tablap soli thank you henba wahai si haireduna punsibadu photo du hanagi thampham du thamlaga sorama sangna handoklaga pocket te yauriba phone du lokthoklaga ansuda call tawi ahan ba call du ansudu paikhalakti punsiba su amuka tawshili handakti ansudu iping ping na paikhalai hello dacho nang kadai dele dacho ai mi mem lakpagi chalo liye kari haning mana sasarairo papa ne yahu thengbagi isau kana tawri bani asomdan suna hairakli bawadu punsiba du tashinade yamong hadana nanamadi hogat krabo ai di waru ba hairak to malaga ina moin hangjile hojita chatkibda ngari dacho nang ni nama hanglakli se yumbu yorobo punsiba du nok fet tawraga hai angang karan ngangano chai chani aina hangli sikhumu nanamadu hogat krabo haraga hogat kre iruluzadana keba pho horabani oh aduri phone do nana modam da phalo ansudo khoishaunana as dacho nang henmali ko mina keri dubu kamaina phone pai dino aina haise sumto ngasi gi oina di nangi phone do nana mada phalo horen nana manai khoida hek yorpaga nang modum bujako punsibagi wadu tabada ansudo mamitu khanglaw law thoklaga dacho horen luhong bas kai dana ba guli am ta hana chaw dacho na ngawre ansu kanaga no hoji phone wari sanari duna napa na ngang bada loire cha du thuna puthoro lansinlu mapandagi hairakpani ansu sukhumi mama puthorak lage da chau phone tarok pagi ne asi hairaga ansu du phone da muk onsin duna da cho mama na sukore phone thamu anum kan ba punsi bedu angang du tap tak shilai ngasai dagi aina haribo wasi phagiro nahan gilando nang suri banatro ansu du khangpre khangi khonjel du tablapna dacho aduri phone do nanamagi manakta thamu nangshu nanamagi manaktagi hendok per chaga yelunu maru orise nanamani ai kaka da school doraga haikragi phone do kakibo torokani nanamadi okpa hiroi nanu sum pakhalakadamni hoi dacho ansuna ki na khumlakpa khonjal du tabada punsibadu somna nokfet toraga luhung nungan baga dacho na firo lebidoini chocho phone do nanamada biru aduga nangsu nanamagi manakta sum leigadawni ko asomda ansudu sawning man kidana punsibadadi kaishu haizaba ngamda phone du yenglaga machindu kanna sugatli upai leita punsibagi yathang matung inna laizagi manakta changsilaktuna inama se da chawna phone pairo oi laiza su ansuda fat yenglaga fazana dum khumlai ai ke ba hokre hayo hairabani yade inama pairo oi laija su mayamang da fazade khanduna phone du tapna lauraga nakong da thamladuna khonjal du tablap khumlai dada laija na dumna gyan tana dada kaina korak padudi asom da punsibadi tarang chatkre wa amata ngang ba thokte masadu tofam khangda phamung thari badom da prap laktuna phamung du da long na tum tharaga masadu tharo olaga laikre punsibana kemta khumlakta baduda laija su ansuda fat yengkhalak no ye phone se kemta hairakrisidi laizagi khonjal du tabada punsibadu gyan khangta tai tumlambadu fokhawgalaklaga ifing fingna how laija su khonjal du tabada phone du amu nakong da thami
Masadu ihai hainadana wahai amata hairamdana phone do ansuda pirei. Kona sanarage ansu. Dachau thamkrabo inama. Khangdi wa ngangkibani. Aduri phone do inama gi tampakta thamo ai famung amta loisilukige. Asi hairamnaga ansu do chenthokre laijadi ansuna phone do mangonda sinarambani khanduna tampakta thami. Somda punsibasu phone do pai paina bathroom changduna phone do rek mathaktuda thamlaga lujathoi. Luzaba loiraga bluetooth do hapchilaga makhada kumtharei. Phone do kakkiba second fadi punsiba do tawshilakpana hali asomda phone do oknaba honabada ansudi thabak ama oirabani. Laijadi kaishu khangjaba nati ansuna magi manakta suru naichilaga leibidu uraga Ningthouibu ningsinglai mamittagi mapidu tap taraduna lotna kapcharibani. Asomda kundo lengba haukhre. Kundo lenglibadu masadu gyan tana lengba nate wakhal amadani photographer mayamduna haifet nokpiu haiba phau laijadu noklakti. Photographer ahum mariduna kapliba photo mayamdu laijagi nokmiba photo amatte yaude maithongdu awaba puba manba photo ngaktani. Kundo lengna amuk gyan lakpada yumgi mi lakpra haiduna mangoktu thangatuna thongalomda yengi. Asumna kundo lengba solutionkhre. Jatragi chak chabadusu laijadu chak chakhom ahumdagi hena chade mabuk ning nungsibagi hihikapi laijana kappadu tabada somda punsibadu leifam khangdre yariba makai mana thaujilaga thabaksingdu thujinaba honai. Asumna laijasu poloi setpa haukhre. Asomda punsibadu photo fau yam kapsi yade maru oiba khara khak kapa loibaga phamba wari haijilaga fukhaugatli. Nakongdagi bluetooth su hauzik faba lakthokte ahenbaga laisembagadu punsibagi mataududa khoidau sauningmana loirabani. Bor lakpagi dol makhuldu tabada laijadu kapkhalai asomda punsibagi nakongdagi bluetooth su laisembana lakthokre. Ngayak leibaga bor thokre kaina thoknaba dol thilakpaduda ansudu laijabu puthoknaba tafing chensilaktuna. Inama nui shongi mi laktre ai noina puthokpadare thoslau inama. Asi hairaga ansudu laijagi makutta pairei laijasu makutta pairiba rumanduda mapidu taithoklaga. Aikhoi rungi mi amta laktabra ansu. Laktri nama those. Asumna laijasu ansuna puthorei laijani hek phamtharakpaga punsibadu mamaidu phatlei thoklaga yengi aduga machindu haifet chinglaga noi. Punsibagi mataududa aduk yamna tiliba luhongbagi miyamdu jaja noi. Asumna luhongbasu asai angam yaudana mapung phana du makhongkhre. Nupi thilakpa lakpa nupi mayungi misingdu suhanakre laijasu chauruba kaduda mathanta tawfam khangda phamungduda famlaga kaptuna leiringai tanjaduda punsibadu praprap changlai. Laijasu mi changlakpa makhol tabaduda mapidu fatfat taithoklaga phamungdagi kumtharai punsiba oirambaduda mamaidu sat laithoi punsibasu khonjalda talapna. Du candle se nang payuse. Punsibana hari do tade laijadu phamungda oina kakhatli punsibasu du candle du bed box mathaktuda thamlaga phamungduda leplaga kumtharo laijadu mamitu khara punsibada yenglaga thausadana tumina famduna lei punsibasu magi mihuldo kangkhalai laijagi khudangdu tap pairaga chingthai laijasu kemta haide punsibasu candle ga dukadu makhut namana pairaga hanna yengde kadagi thorai laijadu hihikti kapladuna punsibana puba maikaiduda adumang matung inari adubu punsibada wahai amafau haide anidu gate mayada lairiba lembigi furadugi manak tamna changsilaktuna furadugi mamangdu yaubaga chaplepi punsibadu laijagi khudangdusu khangta thadorai laijasu kappadu toklaga furaduna ngakna yengi punsibasu khonjaldu tablapna maikitsida leiri du candle se mai chukharo Laijasu gyan men tadana punsibana piriba du candle du lauraga tapna chukhatli. Laijana maiketu khet laga du candle chukhatli badu yenglaga punsibadu mamittagi mapi tap tarai. Laijasu loreduna tapna hogatli punsibasu kurukuda kuladuna mamitta mapi ira cheladuna ngahak tumina furaduda yenglaga lei ngahak leiraba matung khonjaldu tanik hairai. Mama ngasi se aigi luhongba numitni. Aigi nakanda leplibise namong nupini masak fazadra mama. Punsibagi wadu tabada laijadu mamaidu sat laithoraktuna mamittu khuzilaga ngakna punsibada yengkhalai.